Kurumjari, SKTV News pu yengbiri ba pumna makpu merina oinam na taram nokchari ahan bada maroi ba pau pizari. Khulngak pahat padu chena ba commando thabak tagi lokthokadabani fazin kiba sing thadorakadabani haiduna IPSA gi meeting makada paktakna na wakat ni fam chathakre. Bosem gi question setter ni haizin duna mahairoi sing danam thak torambagi desam na faraga police ta sinekiba misakadu bosem ga mari leina de hairi. Amasong kunmapan suba Senior Women's National Football Championship for Rasmata Jijabai Trophy da Manipur no Odisha bu panjal amasinoda maithiba piduna champion hoye. Hauzik pau sandok na pizari. International Peace and Social Advancement IPSA gi mining makada tongan mamafam kaya gi club organization mairapai BMD CSO singna khungak pahat pada chena ba police commando thabak tagi lokthokadabani fazin khiba khungak pa sing condition amata yaudona thadorakadabani haiba kholau goloina na wakat mifam chathakre ngasi mifam asi gi saruka moina chingmairong de leiba tangkhul baptist church ki mayok na bada leiba mau market ta wakat mifam chathakhiba duga mari leidana IPSA gi general secretary jhana zawba nongthombang na haikibada ngasi Manipur gi mafam kaya da natana Assam yauna pangthokli wakat mifam asi lamdam asida thokli bairang asida state police na ngakpa kaya faba punbadagi hendoktuna hat patupagi thabak chatharakliba si yaningdaba phongdokpagi khongjangni malemgi oina thokliba geopolitics ki lan manung chenna central lengakna chathariba proxy war asida kuki narco terrorist sing sizinaduna maitai furupta atamnana khut thalakpa si tungda afaba oirakloi hairabasu central amadi Manipur lengakani na tasinadana leiribasi laibak thibani irang asida leibak amadi furup ngak seliba khun ngak pataruk ngasi court puthoklabasu condition amata yaudana thadorakadabani haina phongdoki. Lairiba khungak pasingsi phaba punba hat patupa masi akoi state force na bawda toksalakpa masi gi against ta akoi masi yaningde aduna masi akoi handokpiu aina akoi government da appeal tawjaba oina akoi wakat mi phamsi phamjabani bar lengaksina akoi gi Manipur da proxy war ma kuki narcotic terrorist sing sibu season naraga akoi gi mitai da tamna khut thalaktana ngasi bawda tha taramapan subna lansi loisan ba yarabada loisandana mitai da khut thalakpase masi yamna phattaba masi tungda afaba phone oi haidana mayam singna asuk yamna pressure tawra phawda akoi gi Manipur lengakna amadi India lengakna tadabase masi sangjinjabani. IPSA SWA Jimwak KSA amadi Kanglaicha Club Samupunbi Jiriwam ni sinduna Jiriwam gi Samupunbi mandafta ngasi wakat mifam chathakre wakat mifam aduda salungfam gi mihat yaningde khungak pahat pa yaningde khungak pa fa ba yaroi fa khiba khungak pa sing khudakta thadokadabani khungak pahat pa police commando sing cherak pigadabani police commando sing maitai da thauna utkanu maitai hat pa da thauna fabagi mahut narco terrorist sing da mathauna utkadabani office pa 1958 khudakta lokthokadabani haina thaba placard sing sizinaki wakat mifam aduga mari leinana ima KH Janakina wafam kaya su phongdoraki. Asi akoina mafam asida miyamna phamjabagi maramdi salungphamgi khungakpa isa phaba amadi hatpa akoi yaningde maruoina khungakpa hatpa da chenariba commando sing atuba matamda ahakpa serak pipiu Manipur da hujik chanariba 1958 apaspa khudakta lokthokadabani habisi miyam gi apambani asigi damakta ngasi akoina mafam asida phamaga Manipur ki sarkar da akoina appeal tawjari. Salung phangi mihat yaningde khungak pahatpa yaroi khungak phaba yaroi phaki khungak pasi khudakta khungak pada hatpa police commando sing aspa 1958 khudakta
Salungfamda khun ngakpa ama security force ka muknabada lekhidaba amadi khun ngakpa phaba punbagi mayukta ngasi coordinating committee naharol lamjing maira KKL amadi panthoibi apun manupi lupna sinduna kongba ketrulekai de leiba naharol lamjing maira club ki lampakta wakat mifam chethakre wakat mifam aduda mahairoi maira paibi amadi club ki mihut sing lamdam asidagi office pa 1958 lothokadabani khun ngakpa sing phaba punba yaroi salungfam gi mihat yaning de amadi khun ngakpa hatpada chenaba पुलिस चेराक पीगदबनी हाइन इबा प्ले कार्ड सिंह पाइदुना सरुक याखी कंगलेपाक स्टूडेंट्स एसोसिएशन KSA इम्फाल ईस्ट काउंसिल मीटिंग मखा द पांगथोखिबा वाकत मिफम अदुगा मरी लेनना KSA इम्फाल ईस्ट काउंसिल के प्रेसिडेंट इरेंगबम लांथेंगानबाना हाइखिबदा खुनगाकपा सिंहबु अतमनना हाटपा फाबा पुनबा तौरिबा सि लाइबक थिबनी लबदम असिदा ममांग चहीदगी थोकलिबा इरांग असिदा कुकी खुलाई पाइबा सिंहना मिचम मियामदा खुद थादुना लागली मरमदा ममदी मियांगी पुंसी लनथुम कन्नबा अमसुंग ngak senaba thoklakliba khun ngakpa singda state force na khud tharakpa asiana yauba phaba punba tawribasi khudakta lepinaba mahakna appeal tawki Salungpham ki thawdo amada class 10 thagadoriba mahiroi ama tamthina hatpi gi badu tasengna yaningde amadi hojing jik thoiba koki amadi maitai gi war asida koi maitai gi community maitai gi jati asibu kandaba yadi haidana khun ngaksariba aikoi gi maitai gi sinausing hajan biraga tosar tawbiba amadi makoibu atop atop mingthon kya bisan biraga makoibu lalhaubuni haidana injalaga makoibu mapunji chupa jenda thamnaba honaba adugi poto yaroi adu tawbiganu haina ai sarkada haijage koi laikhidaba angang adu class 10 ka da ngariba angang masa amani magna makuta nungai pairak lebado magna painingna paibanate mahaki mama lebak kaiba yade haiduna mag makuta nungai pairak kibuni haina ai thamjage adu koi gi hojik thoiba situation jidadi mina nungai pairaga lan taraga bo koina thangna kamaina thangna pairaga moigi nungai mamang sangadabge sigi process ai sarkada thamjage Jiriwamgi thaudokta angang ahum amasung nupi ahum punna miyoi taruku ki militant singna tamthina hathibagi achumba wayal fanghalu haina taksiladuna uripok apun malup amasung uripok apun manupi lup na changsilakpa khuthang chara henbagi khongjang numit kunthra nipani sukre khuthang chara henba aduda ngasigi oina ayukta uripok ahan them leikai amadi ningthau khongjang leikai gi miyam na khongjang sangsinki nungthil gi matamdana sorvon thingel CDS club ki maikai dagi khongjang sangsinki loinana numidang dana uripok khaidem leikai gi miyam na khongjang asi makha chathagani thokli bairang asida state asida leiriba nupi angang singna chada humfutaradi haktheng nana natraga nakoi nana chaitheng fangli masimak center amasung manipur lengak na khangdabagum tawri irang asida leikhidrabi singya achumba wayal fanghanduna asigumba mihan mipun asi matungda amukhana thoktana bahona biu haina uripok apun melup ki publicity secretary chingthang nambamna fongdorakli Bosem gi ISSLC exam listing ani kun manga gi question setter ni haijinduna mahiroi singda namthak tawrambagi desam na faraga police ta sinakiba brilliant academy thobal gi principal Laishram Rajesh board of secondary education Manipur Bosem ga kadigumba hiram amata da mari leina de hairi babu parada leiba Bosem gi conference hall danga si pangthokiba paw gi bifam amada Bosem gi examination controller ayam thoina fongdokibada minuthong de leiba sunline coaching center amadi patsoi de leiba mind power coaching center da masana masabu board ki question setter ni haizaba thobal brilliant academy ki principal Laishram Rajesh desam da faraga police ta sinakhiba asida Bosem ga mari leina de mahakna pairam liba sasinaba appointment letter ase Bosem na khangde makhata na mahak pu school amadi coaching center singda amukhana lairik takhan bigenu haike 22 December da social media da question setter ni haiga fake appointment ama pairaga coaching center sing da like taksage na adugumba case ama social media da viral orapaje thengnajare aduga the Manipur Prevention of Malpractices in High School Living Certificate and Higher Secondary Examination Act March ki date 14 2024 gi Manipur gazette phongi bdo adugi matungina kari dandi piba yai khotli habdo ai logi mateng soidana lojagani then mana puramiba hoji school Brilliant Academy Thobal haiba school sida jo aina moida jo aina request tawjagani karigumba amana puhalaga di moje aige higher authority plus akoi board members committee members mayam tanarga meeting phamaga de recognize to bayabagi koi action lokalakani haina thamjage mana atopa school amna upuramaga jo adugi school do aduma kan de recognize to bayabagi
ꯀꯔꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯤꯇꯤ ꯃꯦꯝꯕꯔꯁꯤꯡ ꯗꯦꯟ ꯑꯩꯒꯤ ꯀꯦꯌꯔ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯁꯦꯀ꯭ꯔꯦꯇꯔꯤ ꯆꯤꯌꯔꯃꯦꯟ ꯇꯥꯟꯅꯖꯒꯅꯤ ꯁꯣꯏꯗꯅ ꯑꯦꯛꯁꯟ ꯂꯧꯖꯒꯅꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯕꯣꯁꯦꯝꯒꯤ ꯆꯦꯌꯔꯃꯦꯟ ꯑꯈꯥꯝ ꯖꯣꯏꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯥꯏꯁ꯭ꯔꯝ ꯔꯥꯖꯦꯁ ꯑꯁꯤ ꯃꯍꯥꯛꯀꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯂꯧꯕꯒ ꯂꯣꯏꯅꯅ ꯃꯄꯥꯟ ꯂꯝꯗ NEPꯒꯤ ꯀꯣꯟꯐꯔꯦꯟꯁ ꯆꯠꯄꯗ ꯁꯔꯨꯛ ꯌꯥꯕ ꯈꯛꯇꯅꯤ ꯃꯍꯥꯛꯄꯨ ꯕꯣꯁꯦꯝꯒꯤ ꯀ꯭ꯋꯦꯁꯟ ꯁꯦꯇꯤꯡꯗ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯃꯍꯥꯛꯅ ꯄꯥꯏꯔꯝꯕ ꯕꯣꯔꯗꯀꯤ ꯀ꯭ꯋꯦꯁꯟ ꯁꯦꯇꯔꯒꯤ ꯑꯄꯣꯏꯟꯠꯃꯦꯟꯠ ꯂꯦꯇꯔ ꯑꯗꯨꯁꯨ ꯑꯁꯥꯕꯅꯤ ꯕꯣꯁꯦꯝꯅ ꯄꯤꯕ ꯅꯠꯇꯦ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯀꯤ ꯄꯊꯛꯇ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕ ꯈꯟꯅꯔꯤ ꯍꯥꯏꯈꯤ ꯅꯒꯤ ꯁꯤꯌꯥꯔ ꯇꯧꯕ ꯑꯣꯖꯥꯗꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝꯁꯤ ꯊꯣꯛꯆꯜꯂꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯉꯣꯟꯗ ꯐꯤꯖꯤꯀꯦꯜꯂꯤ ꯇ꯭ꯔꯣꯃꯥ ꯑꯃ ꯂꯥꯛꯄꯗꯧꯅ ꯁꯤ ꯄꯣꯠꯁꯤ ꯃꯥꯅ ꯉꯔꯥꯡ ꯉꯥꯡꯊꯣꯛꯄꯗꯨꯗ ꯑꯩ ꯐꯥꯎꯕ ꯐꯪꯉꯤ ꯑꯗꯣ ꯃꯍꯥꯛꯁꯤ ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯐꯥꯎꯕ ꯈꯔ ꯅꯣꯂꯦꯖꯦꯕꯜ ꯃꯉꯣꯟꯗ ꯇꯧꯕ ꯌꯥꯕ ꯄꯔꯤꯈꯥꯒꯤ ꯌꯥꯔꯤꯉꯩꯒꯤ ꯁꯤꯛꯁꯦꯜꯗꯕꯨ ꯑꯣꯏꯔꯁꯨ ꯑꯗꯨꯅ ꯃꯍꯥꯛ ꯑꯩꯈꯣꯏ ꯈꯪꯖꯩ ꯐꯣꯔꯃꯦꯠꯇꯨ ꯑꯩꯈꯣꯏ ꯈꯪꯍꯟꯗꯅ ꯑꯩ ꯈꯪꯍꯟꯗꯅ ꯂꯧꯊꯣꯛꯑꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯑꯉꯛꯄ ꯐꯥꯎꯏ ꯑꯩ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩꯉꯣꯟꯗ ꯗꯤꯄ꯭ꯔꯥꯏꯞ ꯇꯧꯈꯤꯕ ꯗꯤꯇꯦꯟ ꯇꯧꯕꯒꯤ ꯀꯔꯤ ꯁ꯭ꯇꯦꯞ ꯂꯧꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯒꯤ ꯑꯩ ꯋꯥꯈꯜ ꯑꯃ ꯊꯥꯡꯒꯠꯀꯦꯅ ꯈꯜꯂꯤ आर्ट्स सोसाइटी मणिपुर सिंधुना ngasi Imphal gi Palace compound da leiba City Convention Center da Golden Jubilee Arts Fair hodokre thoramadu Art and Culture gi Commissioner M Joy amasung Art Society Manipur gi Vice President KSH Jugindrona maruoiba mithunglen singoina saruk yakhi thoramadu मरी लेना अथोब मिथुंगलेन की वारोल पीरदुना कमिश्नर एम जोई ना हाई आर्ट्स सोसाइटी असी कुमजा लिसिंग अमा चमापन हुफुतरा निथोइदा लिंखत की अदुगा लिसिंग अमा चमापन हुफुतरा हुमदोइदा रजिस्टर तौखी गोल्डन जुबिली आर्ट फेयर असिदा तोंगान तोंगान बा आर्टिस्ट सिंग ना पुथोकपा अयेकपा लाइसिंग असिना चही यांखै की ममांग दे लेरंबा अदुगी मसक ताकली हौजिक चही यांखै मपुंग फारबा मतुंग दे लेरिबा अयेकपा लाइसिंग असिगा लेरिबा खेना बसिंग मियामने नैनबा चुंगनी आर्ट्स सोसाइटी ना ngasi फावबदा तौरकलिबा थबक सिंग असी मचू ताना तौरकपा अमदी नहा कया योखतुना लाकली मसिगी मथक्ता नहा सिंगना चटलिबा लंबी सिंगदा माई पाकनबा होनरी हाइके तोगान तोगान आर्टिस्ट मैम येक्पीरिबा उथोकपीरिबा लाई मैम असी येंगुतमदा सही यांखई हेलबा आर्ट सोसाइटी गिना योखतना आर्टिस्ट खुदुमक्की मागी फगलकवा संगलकवा मैम सिंग असिगी असेंबा चेंज अदु उबु फंगबीगनी सही यांखई हेलकपदा करी होइबा अदुगी मतमदु 72 करी लेरम हाइबदु मैम नेनबियो अदना फाइदगी मरु होइबदी अखोगी आर्ट सोसाइटी न ngasi बावबा तरोपदा इखलबा यंग आर्टिस्ट खैजिदा तोगानबा मोइदा इंस्पिरेशन अमा पीदना याम क्रिएटिविटी होइबा आइडियाज पीदना मागी चलिबा लंबी दुदा फदो हेंदोंना मसक नाइबा मोइना बगदमता ओनबेरी आर्ट्स सोसाइटी मणिपुर की वाइस प्रेसिडेंट KHS जुगिंद्रोना थौरमदुगा मरी लेना फोंदोखिबदा आर्ट्स सोसाइटी मणिपुर न सेल थुमगी अवाब खरा लेबना असुकुइरबा मतमसिदा आर्ट फेयर मत सिनबंगमदना लेरकले अदुबु ngasiदagi स्टॉल तरा हांगदुना मदी मणिपुर यूनिवर्सिटी ऑफ कल्चर आर्ट कॉलेज इम्फाल तोंगान तोंगान टैलेंट लेरबा आर्टिस्ट कयाना सरुक यादुना ngasi अहानबो ओइना आर्ट फेयर असि पांगथोकपंगमले मणिपुर दा आर्ट वर्क की हिरमदा चेन चोंगदुना थबक तौरिबा आर्टिस्ट कया थोकलिबा इरांग असि मरम ओइरगा आर्टिस्ट सिंगी होनजमनदु थबकता ओंथोकनबा मफम फंगदना लेरखिबा अदु ngasi हौदोकलिबा आर्ट फेयर असिदा खुदोंचाबा पीरी हाइकी सोसाइटी से फाइनेंशियल से यामना लो ओइबा फाइनेंशियल प्रॉब्लम मयाम लेबनिना याम चाउन हेना चाउनसु सिनम गमदबनिना हंदक किसिदा कोइना स्टॉल तरा खक तौरगा पिक्शन सिनजबनी अर मसिदा मणिपुर की अखोई आर्ट वर्क त थबक तौजरीबा चेंजेस तौजरीबा मयाम से सही अमनि से मफम से कया फंगतबा उठम दिलेक्तबा अदो हंदक आर्ट फेयर सिदा मोय उन्ननब खुदोंग चाबदि कोइना पिजबा तोंगान तोंगान टैलेंट लेरबा आर्टिस्ट क्या आमसु सीनियर जूनियर लोई पुन्ना आर्ट फेयर सिदि उथोकनबई खुदोंग चाबसु अखोइना थमजबने हंदक उच्चरीबा अखोइगी आर्ट फेयर सि अखोइना चाउथोकजरीदि 1972 दा लिंखतखिबा मतुंगदा अहानबा आर्ट फेयर ने सखंगदब सिंह प्लान तौरंबा शक्ति लेरबा IED सिंह चुराचानपुर डिस्ट्रिक्ट के चुराचानपुर पुलिस स्टेशन कोनबा तिदिम लंबी परिंग दे लेबा मोंगलेन फाय अमसुंग लेशंग खुल अनि की मरक दे लेबा कल्वर्ट अमगी मखादगी सिक्योरिटी फोर्स न फंगले SKTV न फंगबा पावगी मतुंगिना IED सिंह अदु ngasi ayuk pung 13 rom tarakpa matamda 53 subasam rifles अमसुंग चुराचानपुर पुलिस की अपुनबा टीम अमना खोंग न चटपदा हाइरिबा खुल अनि असigi मरकता एंग्लो कुकी सेंटिनरी गेट नकन लेबा कल्वर्ट अमगी मखादगी
lambi ki matai fauba via sang na tingba urakpadagi thengnarakibani hairi IED leire khangbadagi 36 Kuntra Taruk Suba Assam Rifles Chamba Kunmapan Suba CRPF amasung Churachandpur Police na tidim lambi gi nakalani maktagi culvert adu landu na gari sing chatok chasin thingjinduna thamki tungda bomb disposal squad team laklaga yengsin baga loinana nungthil pung ani makhai tarakpa matamda IED sing adu asoyangam yauduna lokhoki IED sing adu da seasonaba pokhai hanaba polam adu commercial blast item neogel 90 ni hairi thodok adu gi matang da Churachandpur Police na case ama lokhotuna makhata na thizin bahokre panba yai mamang chahi English ani kulhumdoi gi June kunmathoi dasu thokliba lana sigi manungda lambi paring asida Bishnupur district ki manung chenna kwakta da leiba thong ama sakhangdaba singna SUV amada bomb fit tawraga pokhai handuna thong adu thugai khibagi thodok leikrabani thodok adu da ngang ani yauna miyoi ahum asoga pan nangki tungda thodok adu ge case adu NIA da sidaduna housing investigation chatharibani Mahairoi Singhi MOVC ki scholarship form thazin bagi matam sangdok trabadi khongjang sangse lagani haina Dhanamanjuri University Students Union ki maikai de ki form dorakli ngasi university asiki campus ta leiba Dhanamanjuri University Students Union ki conference hall da pangthokiba pawgi mifam amada BSc 5th semester tamliba Mahairoi taibangan bakhumana form dorakibada hauzik thokliba leiba ki irang asina maram oiraga leingak na matam sangna internet service thingziluba maramna MOVC ki scholarship form thazinaba OBC amadi atai mathau document sing lokthokpa amadi thazin banang haudaba maramna numit tara mathoi nirom scholarship form thazin bagi matam ase sangdok piu schedule tribe ki su kumja lisingani kunmanga gi January 15 fawba sangdok le haina notice thokre OBC gi su matam sangdok piu kariguma sangdok pidrabadi mahairoi sing nakan makhongjang kaya sangsilagani haiki अखोइगे हौजिक हौजिक लैबा लेबाकी इरांग असिना मतम सांगना मतम कक्तबिदा इंटरनेट की अथिंग थमकिबदगी अखोइगी स्कॉलरशिप की चांगिबा डॉक्यूमेंट ओबीसी गुम्बा अखोइगी इनकम गुम्बासी अनमना तांथोकपा नंगहौदबदगी छात्र सिंजिना ngasi maksu थाजनबा नंगहौदना मयाम अमा लैरि मसीगी दमकता अखोइना मरी लैनबा ऑथोरिटी सिंगदा अखोइना तांग 13 अइबा चे ओइनासु थाजलुबा लैरे हौजिक फाउगी ओइनादि रेस्पॉन्स अमता लाक्रि मरम असिना ngasi फाउगी मनुंगदा एक्सटेंड तौबियो हाइबा मतम अदु फावा तौबिरक तारगदि अकन मखुंजन चंगलगनि हाना मीडिया की थोंग हाइजे ST की ओइनासु 15 जनवरी फावदी सांगतोखरेना अखोइ लोइमक नोटिस थोक्तना लोइखरे अखोइजु एटलीस्ट 15 यौद तारगसु नुमित 10 नि नत्रगना 13 नि ओइबा तारगसु एक्सटेंड तौबियो हाइना हाइजेखि Low na thingkraba lalhaulo pripa ke active cadre mangarang Manipur police ki team amana fagat pangamkre police ke pauna hai Kakching district ke manung chanba Irengban Mairenbam Maninglekai deki Khumbong Mayum Avijit Singh chahi kuntaruk hairiba pripa ke active cadre si district ase ke manung chanba Kakching Chumnangi area deki fagat pangamkhibani makhataba logi thabak lokhanana ba faraba active cadre adu Kakching police ta sinakre haire Amaromda security force ke apunba team na chathakiba thiba humbagi thabakta Kangpokpi amasung Imphal West district ke tongan mafam singdagi khuchu khulai kaya fagat pangamle Imphal West amasung Kangpokpi district ke manung chanba yauna district aniasi ki tainabada leiba Fayeng Songlung amasung Chiru gi mafam singda thiba humbagi thabak chathaki SLR gi kapayari ba maru 13 SLR gi magazine ama SLR gi empty cartridge humputaruk radio set ki battery ama amasung antenna ama Fayeng Porom Chingi mafam singdagi fagat pangamki amaromda case Songlung ki area dagi AK gi misfire round ama AK gi empty cartridge cham supna ani SLR gi empty cartridge ani 12 bore cartridge ama one local med bomb ama fagat pangamki Hauzik paugi marak thatna ten ba break amatang longminasi Seizure-free morning and evening OPD consultation. Miyamda affordable quality healthcare thanghanabagi pandamda ayuk pung 8dagi 13 amasung nungthil pung 1dagi 3 phawba tongan ba specialty 12 gi free OPD consultation 16 December 2024 dagi hauzare. Akupa marol Seizure Hospitals Langol dagi khangbiba yagani.
ब्रेकेट तुंग तराम नोकचरी मखाताबा पाव पिजरी Christian lining chatpa singi chahi amada amuktang pangthokpa khwaidagi chawbu kumai ama oiriba Christmas na lakpada lamdam asida yelhau ngaidagi nungsi chanana khundami naraklaba machin manaw oiba yelhau furup singda Federation of Civil Society Organizations Fox Manipur na yafa pausal pirakli ngasi Fox na thadorakpa yafa pausal gi serol asina hairibadi kumai asina lakpada chahi ani mapung farakadoraba chin kuki jo singna Manipur gi apunbagi saktam da singnaduna chatharakli ballana si maithiba piduna awa ana nang Pumnamak kokpiba amadi mahosagi pibam da hanjilaktuna chawkhatpa nungai yaifaba iramda mama oirasunu hairakli kanglu furup kayana nungsi chana na chahi lisang sitna hingminariba khunaya sida puwari ki atheng batang kharada Myanmar dagi lamdam asida changlakhiba illegal immigrants singna yaikhai thingaiba piduna amadi semjin sajinba puwari iduna singnarakli basing asi yelho furup singi oiba apunba pangal sagatuna punna thengna minabagi matam oire haiba wafam leipak miyamda thamlakli Manipuri film amasung album ki actress amagi wathokta haukiba Englishing ani tarani thoigi December 19 da miyam hopna changsin khiba khongjangi pau loringai police ki maikai degi kapthorakpa nomai maruna panbadegi lekhidraba thangjam duijamani ki khubamda tarani thoirak suba oina haika lekat tamduna ikai kumna bodkre thangmaiban United Club thangmaiban sinam lekai gi maira paibi NLC amadi lekhidraba thangjam duijamani gi imung manungna sinduna thangmaiban cherau chingda leiba thangjam duijamani gi khubamda miyamna saruk yaduna leikidrabagi mafamda ikai kumnaba utki Momokogi wathok maram warkanda asoba education ama Manipur la da matamda ai ri kai de lejawa ai no pa hangjum tizmani allies na naw pawmi mu ina leiba mahaksu camera paraga sinjaratna koi miyam gi namna potna pawmi mu bi program hujja matamda Manipur police ki mui guri na pala kanda pawmi gi sogi ma gi mathudo adu bhawa mi ku thok tor ma kanda ma gi thwain kon aduna maram warkanda masidagi na sahi tarani thoi harko kumonji letna pamthole masida pawmi sing na ngasi pawmi dijamani ki pawmi na kon anazar iba tamjari na namsi pawmi sing su ki thongban ge site ki kadi amudi islam ki site ki hawle sing ki site ki takki site ki kai kun sari December ki tang kunmapan fawba Indian Red Cross Society Punjab State Branch na yumbu oiduna Punjab ke Amritsar da leiba BBK DAV College ta pangthokadoriba National Youth Exchange Program da saruk yarunaba Manipur ki Youth Red Cross team ngasi Punjab ki damak Imphal thadokre Imphal International Airport agi Punjab ki damak Imphal thadokraba Manipur ki Youth Red Cross ki team adu Indian Red Cross Society Manipur State Branch ki Chairman Narendra Ningomba Vice Chairman Dr. Laishra Manglem General Secretary Athokpom Nabachandra Lamjingki team adu official Mari amadi Youth Red Cross Volunteer Competitor Taramathoi yauri makoina academic amadi non academic ta thang naitom amadi Kangbuge jagoi amadi isai pena written quiz recitation na chingba tongan ba lamsingda national gi thakta thoi ahen changdam nagani Amritsar da pangthokadoriba National Youth Exchange Program da Manipur gi Junior Red Cross ki team machi su akoi saruk yagadori akoi competition khudimok da saruk yagani both academic and the non academic madugi damta akoi prepare tawdana sasai Manipur gi nuksi jaraba miyam sing punamakki mafam dagi akoi na phigau sana nijari imalebak Manipur gi damta akoi na mention urong purok pangamba oijage lebak miyam punamakki mafam dagi mamaliyam laba wish adu phigau sana nijari aduga akoi halakpa matamda mayam na su yamna wakal nungaina akoi bu biramu aibu wapamasi mayam da thamjari Doneshwar Konsamna iba Serengi Lairik Leishna ngasi Manipur Press Club ke Loktak Hall da Fongkre Lairik Fongbo ki thoramadu gumari leinana Leishna gi aiba Doneshwar Konsamna Fongdokibada kumja lisinga Marifudara Marida ahan boyna Serengi Lairik ama Fongki makha tarakpada matam khara kanaraga Serengi Lairik ani fonglaba matung isai mayeki Lairik tara Fongki isai gi Lairik fonglubadagi Sereng ibo oina ubiraktaba isai ibo oina urakpadagi irang marak asida haukiba matamda wakhalda fawkiba sing adu ningsinglaga nungsiwari yawba Sereng Leishna si iduna puthokpani haike
ꯑꯩꯒꯤ ꯑꯣꯏꯅ ꯁꯩꯔꯦꯡ ꯏꯕ ꯃꯇꯝꯗ ꯏꯁꯩ ꯏꯕꯗꯁꯨ ꯑꯩꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯏꯁꯇꯥꯏꯜ ꯑꯃ ꯈꯨꯏ ꯑꯃ ꯈꯨꯐꯣꯡꯗꯣ ꯑꯩ ꯍꯥꯞꯆꯤꯟꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯒ ꯁꯩꯔꯦꯡ ꯏꯕꯗꯁꯨ ꯑꯩꯗꯤ ꯑꯩ ꯑꯃ ꯃꯇꯝꯗ ꯍꯥꯞꯄꯤ ꯑꯩꯅ ꯏꯈꯤꯕ ꯁꯩꯔꯦꯡꯁꯤꯒꯤ ꯄꯔꯦꯡ 10ꯅ ꯁꯥꯔꯁꯨ ꯄꯔꯦꯡ ꯑꯍꯨꯝꯒꯤ ꯄꯦꯔꯥꯒ꯭ꯔꯥꯐ ꯑꯍꯨꯝ ꯑꯃ ꯑꯔꯣꯏꯕꯁꯤꯗ ꯄꯔꯦꯡ ꯑꯃ ꯂꯩꯁꯅꯥꯁꯤꯗꯁꯨ ꯏꯔꯣꯏ ꯂꯣꯏꯕꯗ ꯂꯩꯁꯅꯥ ꯍꯥꯏꯔꯒ ꯑꯩꯅ ꯑꯦꯗ꯭ꯔꯦꯁ ꯍꯦꯛ ꯇꯧꯖꯔꯒ ꯑꯔꯣꯏꯕ ꯄꯔꯦꯡꯁꯤꯗ ꯑꯩꯅ ꯍꯦꯛ ꯍꯥꯞꯆꯤꯟꯅꯤꯡꯕ ꯋꯥꯍꯩ ꯈꯔ ꯍꯦꯛ ꯍꯥꯏ ꯆꯞ ꯃꯥꯟꯅꯩ ꯃꯤꯒ ꯃꯥꯟꯅꯗꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯤ ꯌꯥꯝ ꯋꯥꯖꯕ ꯑꯗꯨ ꯃꯥꯟꯅꯗꯅꯕ ꯍꯣꯠꯅꯕ ꯃꯑꯣꯡꯗꯅꯤ ꯑꯩꯅ ꯏꯖꯔꯤꯁꯦ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯕꯔꯥꯛ ꯇꯨꯔꯦꯜ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡꯒꯤ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯈꯨꯕꯝ ꯈ꯭ꯋꯥꯏꯔꯥꯛꯄ ꯏꯔꯦꯜ ꯎꯃꯪ ꯂꯥꯏ ꯊꯧꯅꯤꯕꯒꯤ ꯊꯧꯔꯝꯗ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯈ꯭ꯋꯥꯏꯔꯥꯛꯄ ꯏꯔꯦꯜ ꯎꯃꯪ ꯂꯥꯏ ꯉꯥꯛꯁꯦꯂꯨꯞ ꯂꯛꯈꯤꯄꯨꯔ ꯀꯁꯥꯔꯅ ꯈꯪꯍꯜꯂꯛꯂꯤ ꯉꯥꯛꯁꯦꯂꯨꯞ ꯂꯛꯈꯤꯄꯨꯔ ꯀꯁꯥꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯔꯥꯝꯕꯝ ꯄ꯭ꯔꯗꯤꯞꯅ ꯍꯥꯏꯈꯤꯕꯗ ꯃꯐꯝ ꯑꯁꯤꯒꯤ ꯑꯦꯁꯗꯤꯄꯤꯑꯣꯅꯁꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯅꯤꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯒꯅꯤ ꯂꯣꯏꯅꯅ ꯑꯦꯁꯗꯤआꯔएफꯀꯤ ꯇꯤꯝ ꯑꯃꯁꯨ ꯄꯤꯒꯅꯤ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯂꯥꯛꯂꯤꯕ ꯋꯥꯛꯆꯤꯡꯒꯤ ꯑꯅꯤꯁꯨꯕ ꯅꯣꯡꯃꯥꯏꯖꯤꯡ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 12ꯗ ꯄꯥꯡꯊꯣꯛꯀꯗꯕ ꯈ꯭ꯋꯥꯏꯔꯥꯛꯄ ꯏꯔꯦꯜ ꯎꯃꯪ ꯂꯥꯏ ꯊꯧꯅꯤꯕ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯆꯤꯡꯅꯕ ꯂꯩꯇꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯉꯥꯛꯁꯦꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯊꯝꯂꯛꯂꯤ ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤ ꯊꯥꯒꯤ ꯇꯥꯡ 12 ꯋꯥꯛꯆꯤꯡꯒꯤ ꯑꯅꯤꯁꯨꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯀꯔꯝ ꯇꯧꯔꯒ ꯑꯩꯈꯣꯏ ꯐꯖꯅ ꯈ꯭ꯋꯥꯏꯔꯥꯛꯄ ꯏꯔꯦꯜ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯧꯅꯤꯕ ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯈꯟꯅꯔꯕꯒꯤ ꯇꯨꯡꯗ ꯑꯣꯖꯥꯁꯤꯡ ꯌꯥꯎꯅ ꯑꯩꯈꯣꯏ एसडीपीओꯗ तानब चचखी एसडीपीओ तानब चचब एसडीपीओ अखोबू यामना हरावना वेलकम तौरखी मतिक चाना सिक्योरिटी पीनी लोइनना एनडीआरएफ की टीम सुजावना अखोबू प्रोटेक्शन तौना चलनगनी हाइदना खनमरखी मरम असिगी दमकतसु अखोइना हाइनिंगा लेतना एसडीपीओ बुसु अखोइ खरापेर लुमंगला नाक्सलु की माइकेदगी हन्नना थागेचरी अमसुंग खरापेर लुमंगला थौनिबु लापा मतमदा ख्वाई मियामना मयाय काबा निशा सिजिनबिदबा लोइनना ईश्वरदा अखोना थौनिबु लाक्सबनी हाबि वखलोंदा अखोइ अमत्तनि हाबि वखलोंदा अखोइ निमित्तुमा निक्थिजना अखोइ थौनि मिनसि हाइदना ख्वाई मियामदा अखोइ मसिगी पाउजलसि Manipur gi nupi football team na leibak asida masek mangal thok na ngan thoiri haibadu hena mayek senghankre kunmapan lak suba senior women's national football championship for Rasmata Jijabai trophy da Manipur Odisha bu Panjul amasinoda maithi bapiduna championship asigi title kulhumdoirak lobangam kre All India Football Federation AIFF ki meeting makada Chhattisgarh na yumbu oiduna chatharakiba championship asigi ngasi state atugi RKM Ashrama ground da sanakiba final match da Manipur Odisha Sabu Panjul Amasinoda Maithiba Piduna Kulumdoilak title Lobangamki match aduda Asem Rosa Devina Manipur ki Amatangairaba title Lonabagi Panjaladu match ki Yankai Manga Suba Minita Chanki Manipur Timadugi Hemam Silkina final match adugi player of the match Taki Panbayai Manipur na semi final the West Bengal bu Panjal Ahum Sinoda Maithiba Piramduna final Changlakibani Fitness lover oinam nasinduna Bishnupur district ki oinam public hall da ahan ba Mr. Ivudo Tanglei athoiba bodybuilding championship Englishing ani kunmari amasung oinam AC Open bodybuilding contest Lising ani kunmari ngarang pangthokre Manipur Amateur Bodybuilders Association mabagi miding makada pangthokiba championship aduda oinam AC Open bodybuilding contest aduda oinam Iron Gym gi mutum punsibana overall gi title funky loinana oinam Iron Gym gi oinam Tondo namadi gym asimaki mutum yai mana mathang sitnani subamadi ahum subama fam tahauki state level open body building championship ke thoi ahen changdam nakibada KBB gym tera sapam lerak ki oinam Robina overall champion gi title loki loinana kanglu basigi KBB gym gi sagol sam gifson amadi Iron Gym oinam gi 9000 Newton na mathang sitna hanba amadi ani super runner up ki mana fanghauki championship asigi state level men's physics centimeter cham humfumanga makhagi da MK Fitness Center Sagolbangi Salam Kritisna overall champion gi title loki category adumaki KBB gym tera gi elangbam Rahul amadi Iron Gym oinam gi Laishram Nganthoibana mathang sitna ahan ba amadi ani super runner of ki title fanghauki state level men's physics ki centimeter cham humfumanga mathaki changdam nakibada KBB gym tera gi oinam Rishikeshna overall champion title amadi gym asima ki Fajarul Hasanna ahan ba runner of taki loinana Iron Gym oinam gi Wahengbam Thanilna ani super runner of ki title loki pangthokiba championship aduda gym 63 tagi lakpa nupagi bodybuilders humfutara trade na open bodybuilding men's physics amadi oinam AC Open bodybuilding gi tongan ba event ahumda athoi ahen tanaki makok mathang takraba safaba singda trophy medal certificate amadi cash award sing khusinaduna pukning thawatki
Andhra Pradesh ki Nandyalda mathang chahi Inglising ani kunmanga gi January kunmapandagina February ani fawba pangthokadaba kunipan laksuba Junior Boys and Girls National Sepak Takraw Championship Inglising ani kunmanga gi damak Manipur team semnaba trial selection pangthoklagani. All Manipur Sepak Takraw Association AMSTA gi General Secretary Pangambam Durjit na thadorakpa cherolomagi matungina hairiba National Championship asida Manipur gi mahut singadaba sanaroi sing khannaba trial selection Chetliba December tha sigi tang kunmapandagi kunthamathoi fawba Khumman Lampak Indoor Stadium da pangtokani trial selection asida saruk yaningba sanaroi sing lisingani supna manga gi January tang amagi mamang da pokpo oibaga loinana association asida register tawraba sanaroi oigadabani saruk yagadaba sanaroi sing na December kunmapan gi ayuk pung 8 makhai gi mamang da AMSTA gi General Secretary da report tawragadabani haina sukhangalakle. Director General of Assam Rifles DGAR na sponsor tawraga All Manipur Polo Association ampa na sinduna mathang chahi Inglising ani kunmangagi January gani subachayolda Imphal gi mapal kangjebungda ahanba DGAR Men's and Women's Polo Tournament Inglising ani kunmanga pangthoklagani ampa gi General Secretary Oinam Chinglin Sanana khudiek piduna ngasi thadorakiba cherolamagi matungina hairiba Polo Tournament asida ampa gi makhada leiriba Polo Club singna saruk yaba yagani chahi asigi chatliba December के तांग कुंतरुक फावबदा मरी लेनबा चे सांगसिंग थाजिलकपा यागनी हाइरे हौजिग अमुक स्टेट असिदा ngasiगी ओइखिबा अई ngasagi पाउ पिजरी ICAR Regional Central Imphal Patagi fangba report ki matungina ngasi state asida khwaidagi ingbagi chang Celsius degree taruk oiki aduga khwaidagi sabagi changna Celsius degree kulumdoi ni nushute yauba ising manilgi changna ayukta chada chama aduga numidang waramdana chada ni futarukni ngasi su state asida nong chukhide hauzigaroi badamaru oiba pausing amuka hana pizari Ngakpa hatpada chenaba commando thabak-tagi lauthokadabani fazin-khiba sing thadorakadabani haiduna IPSAgi miteng makhada paktakna wakat mifam chathakre Bosam gi question setter ni haizing duna mahairoi singganam thak tawrambagi desamna faraga police sunakhiba misagadu bosam ga mari lena de hairi Amasung kunmapan suba Senior Women's National Football Championship for Rasmata Jizabai Trophy da Manipur na Odisha bu Panjal amasino da maithiba piduna champion oire. Matang asida bulletin asilo shijare Manipur miyam gi punsida khwaidagi hena maru oiba state asigi leibak asigi amadi malem gi oiba I pausing gi damak SKTV News pa meeting ta duna leibiu pumna mokpo muka hana khurumjari